Lakhipuronline puthokchaba February ki tang 15 thangje numit ki Khomjinba Pao tabirasi ahanbada maroi Pao Lakhipur shahar gi oina anoba municipality tax ki matang da miyam gi oiba mifam ama pangthokre Silchar gi kanti mela numit kuntare ni suraba phawba mi tinba ki changwat pana mela da dukan tawriba sing makokta makut hamnare Kasar Police na drugs ki mayokta chathara ki ba khongjang gi saruk ama oina Silchar Sonai Road gi nupi ani drugs ka konana phare Russia dagi lakhibi Alina Sonbi Silchar da pangthokadaba hakjang sajal ga mari leina ba workshop sing da saruk yaragani Sanaroi sing gi numit ka mari leina na amukona sana khona bagi polom sing khusina kre amasung miyam gi numit jiribam da su mapung phana pangthokre Hojik mapung ai Pao tabirase Raja Sarkar gi yathang amagi matungina Assam gi atop mafam singa loinana Lakhipur shahar gi lam gi value bigha da lising hompu erambadagi khanghen hengalaktuna land value asi bigha da lupa crore ani makhai oikhi masina maram oiraga municipality gi tax pibagi chang hanadagi saruk manga hena pibatakhi Circular asigi matangda Lakhipur shahar gi miyam na khanglakpadagi lamdam asigi miyam na hiram asigi matangda yaning da phongdokladuna tax ki chang hanthanaba Lakhipur municipality ki chairman MLA amadi SDO civil gi maphamda wakache thanganakhi miyam gi maigi dagi self assessment to balep namba amadi shahar asigi lam gi annual value hanthanaba wakannarakhi Hiram asigi matangda ngarang irai numit February gi tang 13 Lakhipur municipality gi chairman Mrinal Kantidas na miyam gi obe mifam ama kauduna fuller tolda leiba multipurpose hall da khanani nakhi mifam aduda Lakhipur gi MLA Sri Kausik Rai Kasar gi ADC amadi Lakhipur gi SDO in charge Sudip Nath Lakhipur municipality gi chairman Mrinal Kantidas vice chairman Laisungam Robindro advocate Sanjoy Kumar Thakur amadi ward commissioner Singh Sarukjakhi Mifam da wa ngangladuna MLA Kausik Raina miyam gi wakat amadi tax ki chang asina miyam da pigadaba potlum adu yengduna sarkar gi mafam da haija cherol ama thakibagi matangda macha khaina miyam da paudam ke hiramasi ga mari leinana kharani mamang da phamkiba municipality board ki mifam amada Sahar asigi miyamna pifam thokpa atai taxing adubu ngakpiraga subnatagi house tax pinanaba warep takhi hairi loinana Rajya Sarkarna land value bigha amada lupa crore ani makhai gi wafam adu bigha da lupa lakh 50 da hantahan bahina lepnaki panba yai lising amaga chamapan hompuda Lakhipur town committee ahan basemagi chahida land value bigha da lupa lising hompu oikhi mamang da phamkiba municipal board ki mifam aduda sahar asigi miyamna annual rental value oina subnatagi 2.5% house tax pinabagi warep takhi haina MLA na makata na phongdokhi Ngarangi mifamda Kasar gi ADC amadi Lakhipur ki SDO in charge Sudip Nath na land value hengalakpagi maroi bamaram sing panduna wangangki mahak na hai tha amagi matam leiri masigi manungda miyam gi oiba wakat sing tagani haikhe mifamda saruk yakiba Lakhipur khumandagi ingudam Tarun Kumar na Lakhipur khuman ward number 9 amadi 10 asi Lakhipur municipality gi manungda chalabasu haujiksu village amagi mawong da leiri haikhe isingi tax tha da lupa chama lauriba asi phawba pibada waba imung yauri Masida haujik lakliba house tax ki changasi yamalli masi leingak na khara hanthapam thoki hairaduna hiramasigi matangda miyamda aiba cherol oina phongdok pinabasu haikhe mifamda miyam gi maigei dagi Koilan Chakraborty Tridibes Das na chingba miyoi singna makhoi gi oiba wafam sing phongdok nakhe আমরা সেদিন যেটা আলোচনা করে জমি যেটা প্রস্তাব হিসেবে আপনাদের কাছে আমি বলছি যে প্রিন্সিপাল এরিয়া যেটাকে 2.5 কোটি টাকা এবং মেইন রোড যেটাকে 2.5 কোটি টাকা করা হয়েছিল আমরা সেটাকে কমিয়ে 50 লাখে নিয়ে এসেছি 50 লক্ষ টাকায় নিয়ে এসেছি এবং এছাড়া আদার রোড যেগুলো ছিল আদার রোড বলতে গলির যেগুলো রোড ছিল সেগুলোকে 30 লক্ষ টাকায় মিউনিসিপ্যালিটি একটা প্রস্তাব এনেছে 30 লক্ষ টাকা বিঘা আদার রোডের আর আমাদের যে ছিল মেইন রোড আর প্রিন্সিপাল রোড সেটাকে 50 লক্ষ টাকা করা হয়েছে মিউনিসিপ্যালিটি সেদিন একটা সিদ্ধান্ত নিয়েছে আমরা এখন যে অ্যানুয়াল রেন্টের যে ভ্যালু এটাকে আমরা 5% এ নামিয়ে আনা হয়েছে 5% এবং আমরা মিউনিসিপ্যালিটি এখন ঠিক করে যেহেতু আমরা এই জন্য যে মিউনিসিপ্যালিটির আমি পদাধিকার বলে মিউনিসিপ্যালিটির সদস্য আমরা এখন ঠিক করেছি যে
আগে যতগুলা ট্যাক্স ছিল সমস্ত ট্যাক্সগুলোকে বাদ দিয়ে, আগে যে 17% বা 22% ছিল সেই সমস্ত ট্যাক্সগুলোকে বাদ দিয়ে এখন শুধু একটাই হাউস ট্যাক্স লক্ষ্মীপুরের 10টা ওয়ার্ডের লোকরা দেবেন এবং সেটা হবে মাত্র 2.5%। এই একটা প্রস্তাব এখন ঠিক করা হয়েছে। এবং Silcharda haukiba Gandhi Mela ngasiga thana numit kuntare ni suraba phawba mi tinbagi chang yamna watpana maram oiraga melada dukan tawriba mioi sing makokta makut hapnare pochai yonbagi chang watpa asomdana Gandhi Mela dukan tawriba singna makhoi gi dukan bhara pifam thokpa aduga yengnabada awaba mayoknare haina paumi singda paudam lakre। Kasar Pulisna drugs ki mayokta lepa leitana chatharakiba khongjanggi sarukama oina ngarang irai numitta Silchar Sonai Road tagi nupi ani drugs ka konana phare nupi ani asidagi pulisna box macha kunmanga dagi gram chahumga kunmanga oigadaba nisagi potlam sing phagat khre pharaba potlam sing asi kaithel gi mamalda lupa crore ahumlom oigani haina Kasar Police ki SP Numal Mahatana phongdokhi Pharaba nupi ani asi Mizoram gi Aizol dagini hairi amana chahi 38 ni aduga atopa aduna chahi 19 ni makhoi Kasar jila gi akoibagi mafam singda potlam sing asi yonba lakpa oigani hairi। এক অভিযান স্বরূপে আজি এটা অভিযান শিলচর টাউনৰ সোনাই ৰোডৰ এটা অভিযান চলিছিলে। আমাৰ শিলচৰ থানাৰ ভাৰপ্ৰাপ্ত বিষয়া অমৃত সিঙৰ নেতৃত্বত এটা অভিযান চলিছিলে আৰু সেই অভিযানত 25টা সৰু সৰু 25টা বাকচত আমি সাসপেক্টেড টু বি ব্ৰাউন সুগাৰ আৰু নিচাযুক্ত সামগ্ৰী আমি জব্দ কৰিছো। বৰ্তমানলৈকে আমাৰ তালাচী অভিযান চলি আছে আৰু তাৰ লগতে সম্পৰ্কিত থকা দুগৰাকী মিজো মহিলা, এগৰাকী নাম লালথাম হাই জুৱালি এলিয়াছ আহমাই, তাই 31 বয়সৰ, আৰু এগৰাকী আছে লালহামাই এলিয়াছ ৰামি, তাইক আমি তাইৰ দুইগৰাকীৰ হাতৰ পৰা আমি এই নিচাযুক্ত সামগ্ৰীখিনি জব্দ কৰিছো। Nungairaba paujel unsaga mari leinaba anaba makhal kamarom layeng bahuzare unsagi lamda maming leiraba dermatologist Dr. Jumnam Lokendra Singh MD AIMS New Delhi na unsagi anaba makhal kaya layeng bahore Kasar Lakhipur Khuman maning lekaida jayolda anirak leibak pokpa masung yumsa kaisa numit khudingi leibak pokpa numitta nungthilgi pung 2 dagi nungthilgi pung 3 phawba aduga yumsa kaisa numitana ayuki pung 3 dagi ayuki pung 10 phawba layeng chathari registration amasung akupa marol gi damak mobile number 9435548402 natraga 7637913072 number asida pau phopi na bahairi। Barak Tampak ki body building ki hojik oiriba saktamda awonba produktuna malem gi thakta purakna bagi pandamda Silchar gi om sai gym na silangduna Russia dagi lakhibi hiramasida saknai rabi Alina Sonvina tambi takpi gadori om sai gi thobuba Sagnik Guptana hiramasigi matangda phongdokladuna Silchar Meherpur da thasigi kunmari amasung kunmanga aduga Ambika Potida thasigi tang 13 amadi 19 workshop pangthokani haiki masigi damak Russia dagi lakhibi Alina Sonvina hakchang sajel ga mari leina ba wafam kaya macha khaina takpigani hairi। नमस्कार, हम लोग का 2 दिन वर्कशॉप होगा अंबिकापट्टी ओम साई जिम में 2 दिन और मेहरपुर ओम साई जिम में 2 दिन। तो 2 दिन वर्कशॉप में हम लोग का चीफ गेस्ट और हम लोग का बॉडी बिल्डर प्लस फिटनेस कोच मूवमेंट कोच अलीना शेनोबे उन्होंने आए 4 दिन के लिए रशिया से। तो बहुत अच्छे फेमस बॉडी बिल्डर है, अच्छा कोच भी है। तो 2 दिन यहाँ पे वर्कशॉप होगा, 2 दिन मेहरपुर ओम साई जिम में वर्कशॉप होगा। 24 मॉर्निंग 25 इवनिंग ओम साई जिम मेहरपुर वर्कशॉप होगा, 27 मॉर्निंग अंबिकापट्टी, 28 इवनिंग अंबिकापट्टी। That he invited me. It's my pleasure to come to India and share my experience because I
experience more than 10 years, and I would like to share with Indian colleague my experience. And next few days I will teach who would like to join this course and know more about body, about movement, how much important to know and check posture, body posture before you plan workout and training to avoid any problems. All Manipuri United Clubs Organization Amukona February gitang kunmanga sanaroi singi numit kamari lenana United Rehabilitation Center Manipur na sinduna pangthokliba sports meet asida mateng oinanaba sanakon apagi polam sing Amuko gi President Nando Luang na ngarang Amuko gi office ta URC gi official sing da kusinakre tongan ba Manipur gi district sing da sanaroi singi numit kamari lenana pangthokliba sports meet sing da su Amukona angam mateng pangani hairi Inkhalak di banaha singna mayai kaba chinjak sizinabadagi kannanabagi upai singi manungda sanakhonabagi lambida pusinba asi yamnamak maruoi haiki rehabilitation center kya da koi leiba koi naha kya asi koi sana rom da sukre na mai wajan nabu na mata to rehabilitation sing koi salai bidiba si nau singa URC amadi amuko ga somna daraga sumba sana bagi thabusi koi pangthoga sana bo sports ta kharena Kawai sports ta mai wajan bagi lambi da lakoni maru ne nisa sa da kya nisa gi pa ka taw do afa mai kai da miyang do thabak rom sinda konsel bagi sau ama oina si koi pangthong bagi thurang da hojak bai madu mai le na koi URC da koi URC putang da URC da gi makha da leiba reaction da sing da leiba koi inmet sing da koi sana bada mateng onna bana koi bol lama ke dei sana bagi masak sing si isin da Manipur gi mapam khudingda pangthok nabagum district administration jiribam na sinduna ngarang jingdong laikai da leiba DC office complex ta miyam gi numit district level officer singaloina na mapung phana pangthokre punna wakat humpunipan receive tauki hairi khwaidagi yamba application singi manungda panchayat amadi rural development tagi 38 social welfare dagi 33 amasung medical gi oina wakat mapan lakhi hairi Aroi bada maroi pao amukhanna Lakhipur Sahar gi oina anoba municipality tax ki matang da miyam gi oiba mipam ma pangthokre Silchar gi kanti mela nimit kuntare ni suraba phawba mi tin bagi changwat pana mela da dukan tawriba sing makok ta makut hamnare Kasar police na drugs ki mayok ta chathara ki ba khongjang gi saruk ama oina Silchar Sonai road gi nupi ani drugs ka konana phare Russia dagi lakhibi Alina Sonbi Silchar da pangthokadaba hakjang sajal ga mari leinaba workshop sing da saruk yaragani Sanaroi singi nimit ka mari leinana amukona sanakhonabagi polam sing khusinakre amasung miyam gi numit jiribam da su mapung phana pangthokre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asidaloi jare